yamna ka henna hyper sensitive oiba mongda khudong thiningai oibgadaba mafam singsi karam bano aduga mayai oiraf khudong thiningai oirakadaba mafam singsina karam bano sahi kharagi matungda khudong thirakpa yaba mafam singsina karam bano haibasi hanana already mangjawdana detect tawraga thamhamdi thokpaneba aduga hairiba adugumba mafam sing ado madu akhoi kano tawnana bagidamta solve tawnana bagidamta madu protect tawnana bagidamta matam chana karam ba thawak paikhat kadagi haibase mokoina madugi policy program do madu yatlaga matam chana nongju pantha yorokringai da ising isau sigi awaba mayokna tringai mamangda masi mokoi thorang paikhat haugadabani thawak tahaugadabani ba ado akhoi kaigumba matamda mafamda akhoi bor filing tawbagi mathau taba leirasu India gi leriba any relevant scheme sing dagi haibtare any available scheme sing dagi madu fazana akhoi DPR semdana project proposal tawdana adudagi madu sing du thabak oina implement tawdana bai thabak se time bound da fazana akhoi wari ploraga masi tawgodobane priority basis da tawgodobane ba the Karigumba Atubagi emergency main the Bayataba, Tangai Fatana to the Bayataba Leragas state ki plan de Kangde, non plan de Kangde, Magi any available scheme, any available pan Karatagi utilized Torga, Masi Toxing Paikan and Nava, Tangai Fatana to Godovaneva. Masigi Mayamse, Amata, Sahi Supasi, Hazana to Bibagi Mami, Tata Taba, Tauribani, Haidana Tabakara Diadum, Tauribani and Sodom Toba. Tauriba Tavaksim Machu Tokna Tobra Paikat Privacy, Udava Machu Tona Paikat Pasi Udava, Aduga Nongju Pantayo Akandana, Nong Kudama Katang Tabakanda, Ahingamakatang Nong Tabada, Nongale Sing Chaupugitum Question Jenava Horeva. Sigi system Jina Kwesi Kamai Toroga, Akui Lengaxina, Akui reached the Turkbayaba Nesden Calamity Miam Semasi, Metonava, Subsana effectively Tabak Paikat Piri, Haina, Kangadorivano, Yamna Kudong Tingai Waba, Dumba Takak Miamma. Koi mayoknari haujik se manipur ki mafam punamakta haitare akhoi ising chawrak pasida mayam se awaba taraba da awaba taba matam sida akhoi hoi nakala morom da di yamna su fai aduga nakala morom da khitang festive mutta su tawbugum bam su yauri akhoi candidate vote lep kadaba candidate singsina akhoi bhai magi social worker ne na bai chong thok na raga launam ban thing bagi lebak thada bagi ama taw bagi akhoi pau se adusu kano tawraga launam ban do madu thing phatri ngai da hana photo kapa thagat paso do yauri adu festive mutta haitare adum so dum yauri adu ama boire chong thoraga mayam khoi launam ban thing na ba regi akai ba men na ba ma tawna ba sumai social worker social activist sing na honarak pagi podama mamitai adu matang si department ki official sing di kadai da leiri bano department ki official sing thora aga madu laiba khoi keno se problem se masi face tawna na ba department ki official sing na chalaga honabagi potumadi mami ta de ana matang sida khoina hangningai wariba question di akhoi state government se collapse torabra state government ki official sing se masi collapse torabra haiba question se ma fam chauna mang da thori haiba tare Thagachari oja aduga ekhoi gi makha